Manipur Laingaki DGP amadi Security Advisor anina thokliba erang asi khamdokpagi mahutta khangna yengduna leire haina Shiva Sena Manipur Pradesh ki President Dr.M.Tombi na phongdokre wafam asi ngasi Bauparada leiba party asigi office ta pangthokkiba paumi singa unaba mada mahakna phongdokkibani paugi mifam madu da mahakna makha taradun hai lamdam asida thokliba kangluk ki erang asida micham praja miyamgi thawai kannaba Lanthum mang tagliba singa sibu ngak senaba Bharat Laingakna thazilakhiba masing yamlaba Central Force singna erang asi lakshanba ngamdre amadi Assam Rifle sing deploy tawriba mafam singda AR na kuki militant singina kanda leiduna ngasi maksu bihat mifun praja miyamgi lanthum kaya mang takhanbagi thawong sing chathahanba leptri Tarahumdoi helaklaba erang asida ikhang khanghaudana jirida mitai micham ama tamthina hatkiba asina erang asi nauhaunana chawthokhalle Manipur hairiba lamdam asi Bharat Laingakna pirakkiba lamdam ama natte kumja 1958 da namfuda soi tawhanduna ipa ipu singna thambiramba ngamkhai asi Bharatta tinkhibani Asia gi laibak singda ihan hana maning tamba fangkiba lamdam asibu mache tana ba honarakliba asi Manipur praja miyam amadi Shiva Sena Manipur Pradesh na kaidawnungda yaba ngamloi hainasu phongdokhi Masayda akhoi law and order se purely state government gi mathongni law and order control toba mi gi punsit lanthum kanba adara akhoi gi Union list, state list, Congress list na ahum thuibase state government na tawudaba purely center ke state ka pullaga tawudaba adu center na ata tawudaba adu state government na tawjaga tabak sida hujiksi interfere tawribase khoi gi security advisor se si khoi gi hanglai salere ikai bam thoe man tawdu mi na khange du ma pham thalo saki yai na ba kuki gi pesa kyam saro ja roi ba aura miyam gi ho lak tri da thuma tam da khoi gi Kuki lalo sing si kui terrorist na lautopio si senagi masima ay koi miyang na ay koi state namni central government da koi masima appeal tawjari aduga demand tawjari aduga na ay koi ki laiba koi tha trom lo shurba tramari sujala base ujik government to symbol lore yamwai ay koi national democratic alliance ki koi alliance da ay koi ki Finally, maru ba do lohum di manung da koi shomani